Lakhipuronline na puthokjaba September gi tang 16 ningthaukaba numit ki Khomjinba Pao tabirasi ahanbada maroiba pao Kendra Sarkarna Assamda nauna ekalabya bidyalay taret hangdokna na bawarep lawkhre amsu amadi Youth Development Club na Sonaida loan gi matangda miyam gi oiba mifam pangthokre United Rural Development Society Bontarapur gi anoba thabuba singkhankhre Maifana Manipuri Lonbu Official Associate Language Ohenana bagi akan ba khongjang changsinana ba phirep lawkhre Mamata Banerjee gi wakhalon tunginduna amato oina khongjang changsin minasi haiba wafam Dr. M Santi Kumar Singh na phongdokre Hozai Lankada miyo yangkhai humdoi meitei lainingda hanjilakpagi wasak parei hanbagi thoram pangthokre amasung Assam da ngarang nauna miyo chani ga yangkhai mapan gi masada COVID ki anuba case thengnakre Positive oibagi chang chada 0.9 ama oiri Haujik mapungoi papau tabirase Kendra Sarkarna Assamda nauna ekalabya bidyalay taret hangdokna ba warip lawkhre wafam asi rajya gi CM Dr. Himanta Biswa Sarmana mahaki Twitter gi paujel amada phongdokkibani Kendra gi Tribal Affairs Mantri Arjun Mundana wafam asi gi matangda rajya gi CM ga unaraba matungda haikibani Rajya asigi tribal gi punsi thak wangkhananaba amasung Tribal Art and Crafts hena mingchat puraknabagi damak Bandhan Kendra Jambrisu lingkhatlagani haikre masina tribal singi senthok lambida hena chawkhatpa puraklagani luchingba ani asina Assamda Tribal Food Park manga lingkhatpagi matangda sukhanaki All Assam Manipuri Students Union AMSU amadi Youth Development Club ani na punna khutsamnaduna Sonai gi thangjam leikaida loan gi isugi matangda miyam gi oiba mifam ama pangthokre Janata College ki Manipuri Department Professor N.D. Hodamba Chahumga humpunithoi number Dakhin Mohanpur LP School gi oja Khetrimayum Ibunghal Sadhin Bazar School gi oja Laurembam Dorendrajit Retired Police K. Birendra Amsugi General Secretary Kabrabam Vikramjit na dais da phamduna wangangki loinana thangjam leikai mera pai bilup ki Ima Singh amadi Youth Development Club ki thomi kayasu mifamasida wakhalon kaya phongdoknaki Assam lengangna loba job recruitment singda Manipuri loan yawannaba amadi Manipuri loan bu Associate Official Language oidriba phawba changsin si haina mifamda khanaki Bontarapur Auditorium Hall Professor Mutum Babaton Singh mifam poiduna member kuntra mangagi oiba United Rural Development Society Bontarapur gi anoba thabuba sing khankhre ngarang nongmaijing nimita pangthokiba mifam aduda Sinam Manjor Singh retired headmaster Bontarapur High School bu lubasigi anoba president oina khanki Laisram Bimol Singh Mutum Mohendra Singh amasung Ningthaujam Ibotombi Singh makhoi ahombu vice president oina khanki aduga Thaunaujam Hembabu Singh bu lubasigi general secretary amasung Oinam Sonot Kumar bu assistant general secretary Loitongbam Gorokishore Singh A Nandita Sharma amasung Mutum Haritombi Singh bu joint secretary aduga Usam Mani Kumar Singh buna treasurer oina khanki Mifamda anoba thabuba singna Bontarapur khungang asigi oiba chakot thorang sing amasung mitei khunai gi maru oiba isu singda thawai hakchang jauna saruk yagani haibegi warep suloki haina lup asigi member oiriba L Dorendrajit na thadorakpa paw amada phongdoragli Manipuri Youth Front of Assam Maifana Manipuri loan bu Assam Sarkar gi Associate Official Loan ohengadabani haiba khongjang makhata na changsinaba Baskandi Thokchom Mandopta miyam gi oiba mifamama ngarang nongmaijing nimita pangthokre mifamda Kaisam Bidabatina President aduga Ahmed Hussain Chowdhury Ima Sanathoi Thangjam Brojen Ima Thoi Debina Presidium member oina dais da phamki mifam gi wahodok piraduna Seram Herajitna Ima loan bu Assam Sarkar gi Associate Official Loan ohengadabani haiba mamang chahi lising aniga kundagi changsin kiba khongjang makhata na changsinaba aikoi punna hotnabina si haiki Assam da missing link na khundariba sida issue munaduna matam manghanbagi matam natre haiki tinliba miyam na magi mot phongdoknaki Rehanuddin Ningombam Ranjit Jubida Begum Salauddin Ingudam Ranjit na chingba miyoi sing wangangki Presidium member Ahmed Hussain na haikibada Imalon gi damak aikoisu amat oina lepkani Imalon gi damak kanagumba amataga compromise tawroi haiki Ima Sanathoina
ꯑꯩꯈꯣꯏꯒꯤ ꯏꯆꯥ-ꯏꯁꯨꯁꯤꯡꯒꯤ ꯇꯨꯡꯒꯤꯗꯃꯛ ꯈꯜꯂꯒ ꯏꯃꯥꯂꯣꯟ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯈꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯦꯞꯇ ꯃꯤꯐꯝꯅ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯣꯟ ꯐꯪꯅꯅꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛ ꯑꯍꯃꯦꯗ ꯍꯨꯁꯦꯟ ꯆꯧꯙꯨꯔꯤ ꯑꯃꯗꯤ ꯁꯦꯔꯥꯝ ꯍꯦꯔꯥꯖꯤꯠꯄꯨ ꯀꯟꯚꯦꯅꯔ ꯑꯣꯏꯅ ꯈꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 15ꯅ ꯁꯥꯕ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯦꯞꯇ ꯃꯅꯤꯄꯨꯔꯗ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔ ꯁꯤಎಂ एन ꯕꯤꯔꯦꯟꯒ ꯎꯅꯕ ꯑꯃꯁꯨꯡ ꯑꯇꯩ ꯂꯨꯞꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕ, ꯑꯍꯨꯝꯁꯨꯕꯗ ꯑꯁꯥꯝꯒꯤ ꯁꯤएम ꯗꯣꯛꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯒ ꯑꯊꯨꯕ ꯃꯇꯝꯗ ꯎꯅꯕ ꯂꯣꯏꯅꯅ ꯑꯇꯩ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ MLAꯁꯤꯡꯒ ꯎꯅꯕ, ꯃꯔꯤꯁꯨꯕꯗ ꯁꯤꯜꯆꯔ, ꯂꯈꯤꯄꯨꯔ ꯑꯃꯁꯨꯡ ꯁꯣꯅꯥꯏꯗ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯄ꯭ꯔꯣꯇꯦꯁ ꯄꯥꯡꯊꯣꯛꯄ, ꯃꯉꯥꯁꯨꯕ ꯋꯥꯔꯦꯞꯇ ꯅꯕꯦꯝꯕꯔ ꯊꯥꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯁꯤꯜꯆꯔ ꯇꯨ ꯂꯈꯤꯄꯨꯔ ꯂꯝꯕꯤ ꯊꯤꯡꯕ ꯍꯥꯏꯅ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯃꯤꯐꯝ ꯃꯄꯨ ꯀꯩꯁꯥꯝ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯀꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯑꯣꯏꯕ ꯇ꯭ꯔꯤꯅꯃꯨꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯃꯔꯨꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯉꯔꯥꯡ ꯒꯧꯍꯥꯇꯤꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯄ꯭ꯔꯗꯦꯁ ꯇ꯭ꯔꯤꯅꯃꯨꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯒꯣꯄꯤꯅꯥꯊ ꯗꯥꯁꯅ ꯃꯤꯐꯝ ꯃꯄꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝꯗ ꯕꯔꯥꯛ ꯇꯝꯄꯥꯛꯇꯒꯤ ꯀꯁꯥꯔ ꯖꯤꯂꯥ ꯇ꯭ꯔꯤꯅꯃꯨꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯁꯣꯅꯥꯏ ꯀꯦꯟꯗ꯭ꯔꯗꯒꯤ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯗꯥꯛꯇꯔ ꯃꯥꯏꯃꯣꯝ ꯁꯥꯟꯇꯤꯀꯨꯃꯥꯔ ꯑꯗꯨꯒ ꯍꯥꯏꯂꯥꯀꯟꯗꯤ ꯖꯤꯂꯥ ꯁꯚꯥꯄति ꯂꯣꯏꯅꯅ ꯇ꯭ꯔꯤꯅꯃꯨꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯁꯐꯤꯛ ꯀꯃꯥꯜ ꯕꯣꯔꯣꯂꯣꯁꯀꯣꯔ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯑꯁꯥꯝꯒꯤ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔ 12ꯃꯛꯀꯤ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯗꯣꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯗꯣꯜ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯃꯃꯇꯥ ꯕꯦꯅꯔꯖꯤꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥꯕꯨ ꯃꯥꯡꯗ ꯊꯝꯂꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡꯗ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯗꯥꯛꯇꯔ M ꯁꯥꯟꯇꯤꯀꯨꯃꯥꯔ ꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯥꯟꯅꯒꯤ MP ꯁꯨꯁꯃꯤꯇꯥ ꯗꯦꯕꯅ ꯇ꯭ꯔꯤꯅꯃꯨꯜ ꯀꯪꯒ꯭ꯔꯦꯁꯇ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯗꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯗꯣꯜ ꯑꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯆꯪꯁꯤꯟꯅꯔꯛꯂꯤꯕ ꯑꯁꯤꯒꯤꯗꯃꯛ ꯗꯣꯜ ꯑꯁꯤꯒꯤ ꯊꯧꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯂꯨꯞꯀꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯖꯥ ꯈꯨꯃꯟ ꯆꯥꯎꯕꯒꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯃꯈꯥꯗ ꯃꯁꯥ ꯂꯣꯏꯁꯪ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯣꯖꯥꯏ ꯂꯪꯀꯥꯒꯤ ꯄꯟꯆꯥꯂꯤ ꯈꯨꯟꯒꯤ ꯈꯨꯃꯨꯛꯆꯝ ꯑꯔꯨꯟ ꯃꯩꯇꯩꯒꯤ ꯁꯪꯒꯥꯏꯗ ꯃꯤꯑꯣꯏ 58ꯃꯨꯛꯅ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯒꯤ ꯋꯥꯁꯛ ꯄꯔꯩ ꯍꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯅꯧꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯆꯨ 8ꯀꯤ ꯂꯦꯡꯖꯥꯜ ꯑꯃꯃꯝ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 58ꯒꯤ ꯋꯥꯁꯛ ꯄꯔꯩ ꯍꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯋꯥꯁꯛ ꯄꯔꯩ ꯍꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯖꯥ ꯈꯨꯃꯟ ꯆꯥꯎꯕ ꯃꯥꯂꯦꯝꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯂꯨꯞ ꯃꯁꯥ ꯂꯣꯏꯁꯪꯒꯤ ꯑꯦꯗꯚꯥꯏꯖꯔ ꯈꯨꯃꯣꯡꯃꯌꯨꯝ ꯂꯥꯜꯕꯥꯕꯨ, ꯃꯁꯥ ꯂꯣꯏꯁꯪꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯙꯔꯃ ꯃꯩꯇꯩ, ꯑꯗꯨꯒ ꯃꯁꯥ ꯂꯣꯏꯁꯪꯒꯤ ꯑꯃꯥꯏ ꯄꯤꯕꯥꯔꯦꯟ ꯃꯣꯏꯔꯥꯡꯃꯌꯨꯝ ꯁꯅꯥꯆꯥꯎꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯁꯥꯝꯒꯤ ꯌꯥꯏꯐ ꯌꯨꯝꯕꯥꯜ ꯂꯣꯏꯁꯪꯅ ꯄꯨꯊꯣꯛꯈꯤꯕ ꯀꯣꯚꯤꯗ-19 ꯕꯨꯂꯦꯇꯤꯟꯒꯤ ꯃꯇꯨꯡꯏꯟꯅ ꯑꯁꯥꯝꯗ ꯉꯔꯥꯡ ꯃꯤꯑꯣꯏ 258ꯒꯤ ꯃꯁꯥꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯁꯥꯔ ꯖꯤꯂꯥꯗꯒꯤ ꯃꯤꯑꯣꯏ 4ꯒꯤ ꯃꯁꯥꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯂꯥꯀꯟꯗꯤ ꯑꯃꯁꯨꯡ ꯀꯔꯤꯡꯒꯟꯖ ꯖꯤꯂꯥꯗ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯃꯁꯥꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯗꯦ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ 0.9% ꯑꯃ ꯑꯣꯏꯔꯤ꯫ ꯑꯁꯥꯝꯗ ꯉꯔꯥꯡꯁꯨ ꯃꯤꯑꯣꯏ 11 ꯂꯥꯏꯆꯠ ꯑꯁꯤꯅ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗꯕꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡ 5,851 ꯁꯨꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯛꯁꯦꯜ ꯂꯣꯏꯁꯪꯅ ꯊꯣꯛꯄ ꯄꯥꯎ ꯃꯇꯨꯡꯏꯟꯅ ꯃꯤꯑꯣꯏ 135ꯒꯤ ꯃꯁꯥꯗ ꯉꯔꯥꯡ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ 239 ꯐꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯑꯦꯛꯇꯤꯚ ꯀꯦꯁꯀꯤ ꯃꯁꯤꯡꯅ 2,898ꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯉꯔꯥꯡ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗꯕꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡ 1,113 ꯁꯨꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯑꯁꯥꯝꯗ ꯅꯧꯅ ꯑꯦꯀꯂꯕ꯭ꯌ ꯕꯤꯗ꯭ꯌꯥꯂय 8 ꯍꯥꯡꯗꯣꯛꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯑꯝꯁꯨ ꯑꯃꯗꯤ ꯌꯨꯊ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀ꯭ꯂꯕꯅ ꯁꯣꯅꯥꯏꯗ ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤ ꯕꯣꯟꯇꯔꯥꯄꯨꯔꯒꯤ ꯑꯅꯧꯕ ꯊꯧꯕꯨꯕꯁꯤꯡ ꯈꯟꯈ꯭ꯔꯦ꯫ ꯃꯥꯏꯐꯥꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟꯕꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯁꯣꯁꯤꯌꯦꯠ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯍꯟꯅꯅꯕꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃꯃꯇꯥ ꯕꯦꯅꯔꯖꯤꯒꯤ ꯋꯥꯈꯜꯂꯣꯟ ꯇꯨꯡꯏꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯗꯥꯛꯇꯔ M ꯁꯥꯟꯇꯤꯀꯨꯃꯥꯔ ꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯣꯖꯥꯏ ꯂꯪꯀꯥꯗ ꯃꯤꯑꯣꯏ 52 ꯃꯩꯇꯩ ꯂꯥꯏꯅꯤꯡꯗ ꯍꯟꯖꯤꯜꯂꯛꯄꯒꯤ ꯋꯥꯁꯛ ꯄꯔꯩ ꯍꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯁꯥꯝꯗ ꯉꯔꯥꯡ ꯅꯧꯅ ꯃꯤꯑꯣꯏ 258ꯒꯤ ꯃꯁꯥꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯀꯦꯁ ꯊꯦꯡꯅꯈ꯭ꯔꯦ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ 0.9% ꯑꯃ ꯑꯣꯏꯔꯤ꯫ ꯂꯈꯤꯄꯨꯔ ꯑꯣꯟꯂꯥꯏꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯈꯣꯝꯖꯤꯟꯕ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫